Krumzari, Ming Tabibis Butaram Uchari, Nasibru Papauta. National Games Kidamak Hausi Canoeing and Kayaking Amadi Rowing Masanagi Coaching Chatariba Sanari Singile from Japam Amadi Practice Stow from Dakudong Chadaba Mayunari Mapumba Pau Pizari. National Games Kidamak Hausi Canoeing and Kayaking Amadi Rowing Masanagi Coaching Chatariba Sanari Singile from Japam Amadi Practice Stow from the Kudong Chadaba Mayunari Moirang the Leba Tamu Water Sports Complex da Kusukulai Tamliba Equipment House asi Hek Sakibadagi Ngasi Fauba Semzin Sazin Dabana Fibam Sole Hidamaski Matanga Paudam Ama Thasiki Tangkutra Matwidagi Taramari Fauba Kerala the Pangtokadoriba National Games Asida Canoeing and Kayaking Masana Sigi Oina Nupi Sanaroi Tarani Fanamadi Nupa Sanaroi Kunmangana Manipur Gitimoina Saruk Yana Bahuzik Takmu Water Sports Complex da Yamnakana Practice Satari Nupi Sanari Sing Asina PhD gi Godown Oiba Ka Amada Yamna Chinna Lady Aduga Nupamsa Sing Asina Mapam Aduda Laiba Restaurant Amada Laipam Sapam Oiri Sanari Sing Asi non residential camp Poina Numit Kunmatwini Pangtoklaba Matunda Numit Kunmatwini gi residential camp Poina Mapam Aduda Satabani Masana Sigi course David Posamamna ISTV News to Fondorokoda Sanari Sing na practice to Womatam the Yamna Kudung Chadaba Mayokne Maramdi he Tobada Ising the Sarang Napi Hoba Amadi local people sing na lang Takna Chingbasing Tabak Sate Hanasununga to Fondoki. How's the high practice to complex the Pagi Ising Holidiam Tele, how the Ising local on the center give the Charamam Holo board Convert Adegi locality Sai local Lang Tazamba, the practice to from the fishery department, pen for pool culture giving Yosilaka, Yumaga, the practice to them they select about. Endurance Kumata Pomaton practice to them Nataja selected kilometers through Masin so Makudonga Dom housing Makio and Akosi Yas department you and a biddy from a function canoeing a camp over labor Mafonsi rowing a punchel of Tansin Mapomo on the canoe getting to one as the Misi Yamamina Atopa site water supply labor most of the rooms upon Sangway Mountain as the Nupi lane, Nupi try and punch later. They give other restaurants the Nupamakina song is a related. Amoromda rowing Masanagi Oina Nupi Sanaroi Taranitoi Amadi Nupa Sanaroi Taratarukna Mapamaduda residential camp Sataribani. Course Santos na Fondorokoda Punna Numit Nipunitoini Asi Sanaroi Sing da training Pibani Nupa Sanaroi Sing Asi Lambigi Nakanda Tientama Kanduna Lake Chaduna Lady Nong Churakumatamda Kudong Chadaba Mayokne Saksa Pumgi Kanbada Awaba Amo Oi Haki Nupi Masa Singi Laipam Yauna Kusukulai Amadi Equipment House Asi Amuk Fauba repairing Tok the Banamara Moiduna Tong Ayamane Yadre Sinkong Su Nomana Akanbanung Sit Lakmatamda Jingang Aktana Saba Kusukulai Tampam Oiba Yumasi Hum Kigadra Haibagi Akibalai Pondoki Ayuk sida tan problem mo si sports ki oina cancel laga kanata sangan na lai ba jaga ne harga koina hi bole si local board mayam ma nga phaba kai do lang thak mi poche sisina practice ta so dum ayet papan bakha de dum oi re ba hai be diwali da di sports ki kan na lai ra bani kanamta ke no to han be hai ba ado local board mayam nga phaba gi lai ba problem sum problem kha thena ba Amaboyrabasu Andaki National Games Asidadi Masana Anisi the Soidana Medal Logani Haibigi Tazaba course Anina Fondoki Canoeing and Kayaking eventa Gol Manga the Gitadana National Games the Logani Hari Aduga Rowing Masana Dana Medal Mari the Gitaroi Matsudi Haibangam de Haina course na Fondoki ISTV Pauganama K Jiban Amadi Nauribam Phillips Moirang Bisnupurdagi Khopum Fauraga Numba Taba kilometer Marfudra Samba Tongje Marugi Lambi Sembagi Tabak PWD engineer Sina Garang Chatuna Yesinkre Additional Chief Engineer Chicken Chongtham SC Norendro AE Nungshibabu Amasung NEC gi EE Prem Kumar na Lujungba Kangbu Asina Nunglei Bangi Leimatak Turel Matakta Mitar Yangkai Sangba RCC Thong Amasu
amasung irang turel mathakta meter humfuga manga sangadaba RCC thongi phibam yengki Bisnupurdagi Jaujang Tek Fawbagi kilometer kun sangba lambi asina Asian Development Bank na lupa crore marifu mari dasmik mga thadaraktuna Kolkata da laiba ABCIL Koba Company amana thabak pairi amaromda Jaujang Tek tagi rengpang Fawbagi kilometer humbudra rom sangba lambi na NEC na thadarakpa lupa crore marfudra nitoi dasmik mga gi senfam na Hyderabad ta laiba Keystone Infrastructure Company na suri thabak singa si ayat apan yaw drabadi chahi anigi manungda semkat paloigani lambi singa si sembal loraba matungda miyamgi chathok sasinda khudung chahan bagaloina na miyamgi senthok lambi hengat hangani haina official amana phungdukli Kwagaithal Laisram ne kaidagi chahi 13 khatang ngariba Arvind Laisram bu Senapati District ki Longa Koireng gi jingtakta ngauchat aduna leiringai da Longa Koireng gi khunja singna thengna MSF ta pau piraktuna mama mapada tekta kaidana fangan bagi damak Irema Seva Association na Longa Koireng gi khunja amadi MSF bu thagatpa phungdrokli Numit Marini ki Khongchata Imphal da lakhiba Dona Ministry ki Secretary R. Vijay Kumar na ngasi Lamphel Pata leba Regional Center for Organic Farming da changduna farm asigi fibam yengsingkre lamdam asida organic farming miyam da henna yehonana ba pilot project kaya pakhana ba thorang leire haina Vijay Kumar na phongdokre Secretary na ICAR amasung Regional Center for Organic Farming ge officials singa hojik pakhaliba project sing amadi makhata na pakhakadaba kaya gi matang da khanaki Vijay Kumar na paumi singda Dona Ministry amasung NEC gi makhada project kaya pakhaliba asi lamdam aduga chanaba amasung karamba ahenba khudong chaba piba yabagi haibada tanaduna lakpani Khongchat asida Chief Secretary amasung mari leinaba officials singa faminaduna pilot project kaya paikhanabagi thorang leire Rural Livelihood Mission gi makhada awang numpoki oina lupa crore chama kaitole masi makhada hand to hand mission oina thabak toragani haiki Primary focus is on savings and credit farming self-help groups. Now in the organic farming project we would like to also adopt themes from the livelihood mission approach and then but it is oriented towards an economic activity to bring direct economic benefits to farmers. We cannot do it in one go as you can well imagine, so we will take up pilots in different parts of each state and then push it forward and then we hope that once those pilots develop and we are able to set up processing units also in to support the activity of the farmers, then we hope that it will spread all over the state. The Northeast has very strong communities. So any project we adopt for a community development program is going to be, in our view, a great success. Manipur Tennis Association asinduna Lamphel gi Officer Club ta chathariba Kuntramari Suba State Open Tennis Championship English ni 15 gi ngasi sanakhiba matching da jahi 13 makhagi nupa macha gi kanglupta Dipesh na Judabu point nipan anida jahi 12 makhagi nupi macha kanglupta Charamai na Lindabu point taruk shinoda nupa gi doubles gi Romeo amadi Eldrin gi Jurana Dr. Rupesh amadi Satyajit gi Jurabu point nipan amada thoikre jahi 12 makhagi nupa macha gi da Bliki na Braden bu point nipan tarukta jahi tara makhagi nupa machagi kanglupta Mahesh na Charsel bu mari amada jahi tara nithoi nupi machagi da Aguna Linda bu point taruk amada nupagi singles ta Birla na Prakash bu nipan taruk amadi jahi tara mari makhagi nupa machagi da Padmaneshwar na Dipesh bu point nipan tarukta maithiba piduna mathangi round sing jangkre National Revolutionary Front Manipur Lingkha Kibagi Ahum Suba Jahi Numika Mari Dainana Lubasigi Chairman Malia Konthozam na Miam Daya Pauza Pirali Lubasigi Information and Publicity Secretary Sanazawa Maitegi Cherol Amana Iramdam Gidamang India Galanthena Duna Jahi Kya Mangjil Tharakaba Lalalub Korkongi members Simbu Ningtam Lalawi Ikai Kumnaba Uli Amadi Ningtamba Hanjinbagi Lalau Chang Silibalamdam Asigi Lup Simbusu Lalawi Ikai Kumnaba Ulali India ga Yumthang Naba China gi Sahum Yengduna India gi Lugis policy Semlak pada India na Southeast Asia lebak sing Myanmar, Thailand, Cambodia, Laos, Vietnam, Singapore, Malaysia, Indonesia yaunaba khut tingthorok pada khongne fam oinaba chahi humfugi matungda India na Manipur khangnapogum tawriba asi karma wakhalono Manipuri apunwa saktam chakhariba asigi mathakta asopada thum thakpibaga pangkhak oigani Manipuri ekoi harawnangai leite cherol sina makhata na Manipuri sing anobada ngaujaba anobagi damak dang taknajaba general da tawduna lenjarakpa
kuire pak thadok pasungam gani thazade masida hidana basi chumdrabani azawaram kaba khunai gi chanavida Indian politics ka jusina khiduna khunai asida liberalization saho faribani semilon amasung nangalon khumbanung dat thamduna capitalism amadi interpersection singna maning tamliba asini masibu sogot pakhutpu mahum sagatuna ideological da iraknaduna revolutionary singna makhoi gi pandam thadokuna su homecoming ceremony ne chingba mingthonda surrender tawduna reactionary khutpu onthorak liba asini thawong sing ase revolution chathariba lebak amagidi syndrome ni masi khunai asina munna khanthabatai hairi india na loilam lenga ke formula macha khaina manipur da yehonbana delhi ge thousal phangrabadi chanaba thumpawba manipur miyamna lingbiba manipur government na piba ngambagi thauna mangbagum khanba ekhoi gi miyam gi mideng da phawroliba safu asini india na pamjabalang yellow mi dagi mitopna missing hengar handuna hingbada changdaba yadraba polam sing changwangba helakpana politicians singna karbar wala ga khongbu oirakpa hainabi asina lam khuding da sandoraktuna ngasigi manipur gi semilon amasung chakor khongthang da kurangpal khatang uba utong ahoba oiduna miyam gi lambi thong phawba miyamna senkai thungkai tawnaduna semjin sajinbagi khongthang la ri hari matam gi khongchaka susinaduna manipur da chakor khongthang gi mami amata handuna india na masagi sathup sengna pada india gi sambal oiriba manipur furupna mangjaba asi time and unity asini masi khangna india na makhoi gi khongpham chenaba honari khudam oina khunai asida drug ki problem oihanduna engkhalakpa singbu time and unity line control tawri mobile phone ek lehandaba khunai asigi nupa nupi singda time and unity amasung ekhoi gi independent movement dagi lamna leinaba pangal putholi ngasima khunai asida tholiba crime chamangi manungda marfudara di mobile phone ga iroinare chakwa khongthang amalak pada lamdam asigi diamond unity da yumfam oi haibase khangjin minasi hairi national revolutionary front manipur gi cherol asina makha taraduna india gi miyoi crore chama kumanga gi manungda irak nariba manipuri la kuntare na apongmana asingba saduna gengduna laithopagi mahot ekhoi gi ning tamabo amata ngairaba pandam ni khanminaduna furubasi gi mating malemda uthokpadana taibang panda furup asigi lambi leite kanglup naiba isagi anisuba thongnade yehlomi ekhodi iramdam asida saidangba olaklagani manipuri furup asigi kanglup pumbana masi khanthaminasi hairi Aspagi mayukta chara hembagi khongjang changsilibi Sarmilabu makhatana fazinduna thamkhigadra natraga thadoklagadra haibagi aroiba rai January 22 da khanglagani mapu ngasi lamfelda leba judicial magistrate first class Imphal East da ayuk pung 13 kuntrarom chatpa matam da puthokhi nan makhai ga manadaba mawngda Sarmilana nungaitana gari dagi kumtharaki court gi thoraklaba matungda paumi singda masagi hak tanjabada amukfa amuk thadoktuna sanaduna leiri right to life dignity of life hangandre haina pendaba phongdokhi aina changjaliba khongjang je miyoiba ama oina neba asuk changraba batam fusiam da hinga sinda lasinga kangbana ta akanda haidi chin sengdokbagi asuma phibamda asuk changna lele iba punsi ji asi chahi khudingi aisi thado phajila thamma la ibasi sorgungo nangi changyang je pendaribara haidana haidi democracy chatliba laiba amada democratic cities ama oina aina thangjan jariba khongjang tawribasi ain haiba mi bunga senaba semiba ain jina masigi onabada miyamda onsanduna akhoi right to life lay handaba akhoi dignity of life lay handaba puning lumdaba sida Praja amoina masih puting janbam thoi habda aidi sarkar gi mayok ta pendaba phongdokani miyoiba ma oina neba ai khongjang ji changjang jari baje Amarumda Sarmilaga khangnabani haiba Desmond su ngasi CGM Imphal East ki court puthokna tha asigi kunithoi fawa judicial remand lokre panbayai Desmond na Jenims ki security ward ta laukhongtuna ana ayek singda apanba pi ki haiba case ta Poropat police na faraba matung court na jail da thamlakhibani ngarang numidang warang pung mangarom taba matamda none police station gi manung chana leiba nungte ki mafam amada NSCN IM amasung ZUF anigi marakta pung amarom hena nomai kapna khre hari thodo thofam dagi phongba paw matung ina khut thongnaba asina khunja sing yum thadoktuna safagadaba mafamda jenaki thodo thofam da Assam Rifles amasung none police station gi personal sing laktuna thizin ki lanjen naruraba khunja sing asi mayum da hanarakpa hauri hari
khut thongnakiba aduda nakal animakta asok apangi pau fangdri amang sang karamna sagani haibagi matangda khuraiba singi district level training program ama BHED Bisnupur na sinduna ngarang pangthokre taramasida Bisnupur gi upadhyakshya Ebrogen additional chief engineer Elbom Cha EEO Maino Susaruyaki resource person oikiba MC Toibana amasung El Ibom Chana resource person oina wangangki Dombisna High School leramba mafamdagi handak saru sayang fangkibagi matangda miyamgi oiba afongba khananai na mifam ama thangme bandaleba ima khunto hanbi sangne da pangthokre MSU sunduna pangthokiba thorom asida All Manipur Bar Association gi president Khaidem Manina moderator amasung MSU gi president TS Naresh na preside tauki khananai na ba asida tongan ba civil society gi lujingba seng ima Loop human rights activist amadi ain lamda thabak toriba mioi kyana saru fangbagi batangda masa-masagi oiba mot phongdonaki MSU gi advisor James Bona matamama da Manipur da mi mangbugi thodok mayam ama lekhibana phangniba sarusing asi tarai na lofam thokte sarkar na case asi CBI da sinaragani haibasida ekhoi pentoktuna leiragadra makhatana achumba adu khangdokna ba miyam punna khanane na bagi thorom asi pangtoktuna kari khongthang lokhakadagi haibadu firep lawna bani haike human right alert ke executive director Bablu Loitongomna andak phangniba sarusing asi pawbisingna photo kaptuna haplamdrabadi mangalambasi yai maramdi mi manghan bangamba sarkar asina saru manghan badi arubu thabak oiroi fangliba saru sing karamba matamgino miyoi sing adu hingna fumbra sina fumbra natragana halaga fumbra habadusu irailana khangba yaraba matamni dinosaur gi matamda fangba saru fawba yenglaga matam adugi akoibagi fibam fawba khanglaba matamni maramasina sarkar asina pukchel sengna thabak tawba changi loinana fangliba saru sing kadai fawba chakshina thamlibagi habadusu yengba changi maramdi saru sing adugi marakta atopa saru yansilamoi hainingai leite CBI na tigarpa asida miyam na pendrabadi miyam gi oiba inquiry ama mathau tabra habadusu mifam asida khana haningi haike madugi photo hasana khongjang dasala kanda puren forensic science da thasalaga madugi carbon dating DNA testing the chingusing se tawba habase nasidi masigi knowledge se mapung phana leirabani nasigi prithvi da adu forensic anthropology ki section ama Delhi University ki anthropology department da hangre leirabani adu masigi lairiba knowledge myam se sinaraga ngasigi Dombisna high school da lairamiba potse karino sahi kaya sure kamani to na thadagi bano karana mo na thadagi bano mi si sidri ngai da pudabra mako kai ribra kai gabra habina singusing se ila ni utopia ba jukni apoi ngasi hingi base 21st century gi jukni Lamdamasi Chakwa Lamjelda Kumang Chokshina Nabahonabada Ing Chikna Panba Kunai Ama Hana Semga Patangai Fadi Haina Commerce and Industry Minister Govindas Konthozamna Fondokre Center for Human Rights and Duties Education Manipuri University na Sinduna Center Asigi Conference Hall da Namit Humni Chathakadaba Human Right Training Hodopagi Tharamda Minister na Wafamasi Fondokibani Tharamasi the Center Asigi Coordinator Dr. L. Suresh Kumar R.K. Ranendrajit Center for Manipur Studies ke Director Professor N. Joy Kumar Student Welfare Gidin R.K. Hema Kumar Susaruyaki Training asida Manipur Police ki person singyaw na punna miyoi chani rom na saruk yari Professor N. Joy Kumar na miyoi ama oina po labadi malim da maning tam na hingna bagi haglay masi kanana su tingfam thokte adubu maning tam na hingli bani haiduna su aran ba thawong di chatharoi da bani haike Center asigi Coordinator Dr. M. Suresh Kumar na UGC ki matenga loina na labdam asigi mafam sinba thongna miyam da miyoi bagi hakki tangai fadaba lawsing na henana ba angamba thakta Center Sina Honagani Haike Commerce and Industry Minister Govindas Konthozamna State Government ki makhada leba police personnel singna English ni tara fawbada miyoi bagi hak khongoi na bagi case jamri ga kumanga da chena bagi record lay adubu government na kup na yeng sinduna thabak lokhot padagi ngasidi hak khongoi na bagi case singtha ba ya na hanthare lamdamasi ingna chingna leina ba honabada ekhoi pumnamaki achoba thodang lay phongdoki In 2010 425 cases see human rights violation see akogi policemen sing but suddenly it drops to 205 in 2012 10-11 da ki drown train dila adu ngasai crime mayam chathara pasin utpa matam se koi si wakan khantha bangamba mammals oidabra wakan khantha bangamba life being oidabra say let's forget about human life being oidabra as in as the human beings ki saja nate
Taramathoi suba sumang lila ningtham kumai tha asi tang taramanga dagi iboyama sumang lila sangnen da horgan hari hiramasiga mari leina nangasi sumang lila sangnen da pangthopa pawu me phamamada Manipur State sumang lila Council gi Secretary H Hemantana hadaki ningtham kumai asida anoba lila lub ahum yauna punna tarahum doina saruk yarba yai miyamna tha asi taramanga dagi kunipan fawbada numit khudingi nungtul pung ani dagi mari fawba lapiduna mapung fahan biu laliba examination singi yengduna tha asi kunthamathoi gi matung dagi Sumang kumai matam khara lepkhigani amarom da hadak pangthokiba council gi mifamna kumai asigi oina committee amasu semle maibam purnima si lemabu president general secretary oina SS Biren amadi executive member oina mioi tara manga khalle haiki kaul pudi mokte kun appeal to jeni se sumang lagi manung si ko isa thok tachin gi problem haiba leibinina mayam la ta di nuai ta ba leibinina ban na simba locket na simba nuai ta ba thodo thokya ba se thoki da nabi da mata ko ngam kunna shor da prathna to minasi Moirang ayang laimagi chahigi kabok chaibagi mifam pangthokre wakchingi purnima numitagi laimai thaba hauraga numit mangani chumna pangthoi kabok chaibana sumnagi numit ni khaktama pangthoi wakchingi tara tarukni panba ima ayang laima ahagi aduga tara taretni panbadana ima ayang laiba atobi gi pangthoi kabok chaiba asi ibudok thangjingna konba moirang kendragi manung chenba moirang khunu Chanpur Sargam Sendra Fubala yaungna lekai kontra da yumthong khuding changduna kabok yeli aduga ima ayang laima atombi amadi ahagi laithong numit Trani chupna hangani masida mipum khudimangna langnaduna ima anibu khurumnai maroiba paw mukana pizari National Games kidamak hauzik canoeing and kayaking amadi rowing masanagi coaching chathariba sanaroi singi leifam chafam amadi practice tawpamda khudung chadaba mayongnari miyeng tabiri basibo mukana khurumjari